ꯌꯦꯡꯅꯕꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯚꯦꯂꯦꯟꯇꯤꯅꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯒꯗꯧꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯕꯦꯗ ꯀꯃꯦꯟ ꯍꯦꯗ ꯀꯃꯦꯟ ꯐꯅꯤ ꯀꯃꯦꯟꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯍꯤꯔꯝ ꯑꯁꯤꯗ ꯈꯟꯅ ꯅꯩꯅꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗꯤꯑꯣꯗ ꯂꯦꯡꯁꯤꯜꯂꯤꯕ ꯁꯛꯇꯥꯛꯂꯤꯕꯤꯁꯤꯡ ꯑꯁꯤꯕꯨ ꯁꯛ ꯎꯠꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯃꯨꯛꯇꯪ ꯂꯧꯖꯒꯦ ꯑꯍꯥꯟꯕꯁꯤꯗꯤ ꯃꯌꯥꯝꯅ ꯚꯥꯏꯔꯦꯜ ꯕꯣꯏ ꯍꯥꯏꯅ ꯁꯛꯈꯪꯂꯤꯕ ꯁꯤꯃꯦꯛ ꯁꯁꯦꯝ ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯃꯦꯛ ꯁꯁꯦꯝ ꯆꯨꯝꯅ ꯐꯝꯕꯤꯌꯨ Thank you. ꯑꯅꯤꯁꯨꯕ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯅ ꯁꯛꯈꯪꯂꯤꯕꯤ ꯁꯤꯁꯤꯂꯤꯀꯥ ꯃꯗꯨ ꯄꯥꯏꯕꯤꯒꯅꯨ Sorry. ꯑꯍꯨꯝꯁꯨꯕ ꯑꯁꯤꯗꯤ ꯃꯌꯥꯝꯅ ꯔꯦꯗꯤꯌꯥ ꯑꯁꯦꯝ ꯑꯦꯂꯥꯏꯁ ꯏꯅꯥꯎ ꯑꯦꯂꯥꯏꯁ ꯃꯨꯊꯤ ꯑꯦꯂꯥꯏꯁ ꯀꯥꯊꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯑꯁꯤ ꯁꯛ ꯇꯥꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯔꯦꯗꯤꯌꯥ ꯑꯗꯨꯝꯅ ꯌꯦꯡꯕꯤꯔꯛꯀꯅꯨ ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯃꯦꯛꯁ ꯁꯦꯝꯗ ꯂꯥꯛꯆꯒꯦ ꯁꯤꯃꯦꯛꯁ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯅ ꯈꯔꯗꯤ ꯈꯪꯅꯔꯦꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯥꯖꯔꯦ. ꯑꯗꯣ ꯁꯣꯝꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯈꯟꯖꯩꯗ ꯀꯩꯅꯣꯗ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯕ ꯆꯦꯅꯦꯜꯕꯨ ꯈꯪꯗ꯭ꯔꯗꯤ ꯚꯤꯎ ꯌꯥꯝꯅꯕ ꯍꯟꯖꯟ ꯍꯟꯖꯟ ꯌꯦꯡꯉꯤ ꯄꯣꯠꯅꯤ. ꯑꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯗꯤ ꯀꯃꯦꯟꯁꯨ ꯎꯕꯤꯔꯝꯃꯅꯤ ꯎꯖꯩ. ꯑꯗꯨꯗꯤ ꯑꯩ ꯀꯃꯦꯟ ꯑꯃꯇꯪ ꯂꯧꯈꯠꯆꯔꯒ ꯄꯥꯊꯣꯛꯆꯔꯛꯀꯦ ꯈꯣꯏꯁꯅꯥꯝ ꯔꯟꯖꯤꯠ. ꯑꯣ ꯄꯛꯇꯕꯅ ꯂꯣꯏꯔꯦ ꯁꯛ ꯃꯈꯥꯁꯤꯗꯤ ꯑꯩ ꯄꯥꯕ ꯊꯣꯛꯆꯗ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯁꯤꯃꯦꯛꯁꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯃꯁꯤ ꯆꯤꯟꯅ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯔꯣꯏ. ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ. ꯑꯣ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯃꯊꯪ ꯑꯁꯤꯗꯤ ꯔꯦꯗꯤꯌꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯔꯦꯗꯤꯌꯥ ꯆꯥꯎꯕꯒꯤ ꯂꯥꯏꯕ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯣꯝ ꯏꯁꯥꯃꯛ ꯁꯔꯨꯛ ꯌꯥꯕꯤꯗꯕ ꯇꯥꯔꯒꯁꯨ ꯌꯦꯡꯕꯤꯔꯝꯂꯅꯤ ꯊꯥꯖꯩ ꯌꯦꯡꯖꯩ. ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯗꯤꯑꯣꯗꯒꯤꯁꯨ ꯍꯦꯟꯅ ꯚ꯭ꯌꯨ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯃꯥꯟꯕ ꯅꯠꯇꯦ ꯍꯦꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯅꯕꯨ ꯀꯣꯐꯤꯔꯥꯏꯁꯨ ꯆꯥꯔꯤꯕꯅꯤ. ꯑꯩ ꯃꯗꯨ ꯚꯤꯗꯤꯑꯣꯗꯨꯗꯒꯤ ꯀꯃꯦꯟ ꯑꯃꯇꯪ ꯂꯧꯈꯠꯆꯔꯛꯀꯦ ꯔꯥꯖꯨ ꯄꯨꯌꯥ ꯅꯨꯄꯥꯅ ꯀꯨꯝꯃꯗꯤ ꯈꯔ ꯐꯖꯒꯅꯤ. ꯈꯔ ꯐꯖ ꯋꯥꯠꯂꯤ. ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯏꯁꯩꯗꯣ ꯍꯥꯏꯐꯦꯠ ꯊꯥꯕꯤꯔꯛꯀꯦꯔꯥ? ꯏꯁꯩꯗꯨ ꯇꯥꯗ꯭ꯔꯤꯕꯣ ꯑꯥꯎ ꯊꯥꯖꯔꯛꯀꯦ ꯅꯤꯡꯖꯕꯅ ꯑꯃ ꯊꯨꯡꯕꯅ ꯑꯃ ꯆꯥꯎꯕꯒꯤ ꯂꯥꯏꯕ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯕꯤꯔꯦꯀꯣ? ꯃꯁꯤꯗ ꯑꯩꯅ ꯍꯪꯖꯅꯤꯡꯂꯤꯕꯁꯤ ꯁꯛꯂꯤꯕ ꯏꯁꯩꯁꯤ ꯅꯨꯄꯤꯔꯥ ꯅꯨꯄꯥꯔꯥ ꯁꯤꯅꯤ ꯑꯩꯅ ꯍꯪꯖꯅꯤꯡꯂꯤꯕꯁꯤ. ꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯣꯏꯅ ꯍꯥꯏꯖꯔꯛꯂꯤꯅꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯁꯤꯁꯤꯂꯤꯀꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯁꯤꯁꯤꯂꯤꯀꯥ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯋꯦꯂꯤꯁ ꯃꯩꯇꯩ ꯀꯩꯁꯨ ꯅꯣꯛꯅꯤꯡꯗꯦ ꯅꯣꯏ ꯇꯧꯔꯤꯗꯨ. ꯌꯥꯔꯦ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯋꯦꯜꯀꯝ ꯕꯦꯛ ꯑꯗꯣꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯁꯤ ꯚꯤꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯈꯟꯅ ꯅꯩꯅꯕꯅꯤ ꯈꯟꯅ ꯅꯩꯅꯔꯤꯕꯁꯤꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯁꯅꯥꯁꯝ ꯄ꯭ꯔꯤꯌꯥ ꯂꯥꯏꯔꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯝꯃꯔꯣꯏ ... ꯐꯩ ꯃꯍꯩ ꯑꯃ ꯍꯩꯔꯕꯅꯤꯅ ... ꯍꯣꯠꯅꯥꯎ
2 cha dot inau mayam BDA team ama oina matangsida sum khanase magise hatpa amasu yauri themba amasu yauri asingba sabai wangane magise mani ꯑꯩꯈꯣꯏ ꯀꯩꯝ ꯈꯪꯉꯝꯃꯔꯣꯏ ꯁꯤꯅꯤ ꯃꯥ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯗꯕꯗꯤ ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯕꯩ ꯃꯑꯣꯡꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯍꯣꯏ ꯑꯩꯈꯣꯏꯁꯤꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯇꯝꯗꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕ ꯏꯃꯥ ꯏꯄꯥꯅ ꯀꯣꯏꯊꯥ ꯊꯥꯔꯒ ꯂꯩꯕꯩ ꯃꯑꯣꯡꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦꯁꯦ ꯑꯗꯨꯝ ꯀꯥꯎꯔ ꯃꯥꯜꯂꯦ ꯅꯣꯏꯗꯧꯅ ꯊꯤꯕꯣꯡ ꯈꯔ ꯆꯥꯔꯛꯄ ꯍꯥꯏꯗꯕꯗꯨ ꯅꯠꯇꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯇꯨꯏꯁꯟ ꯍꯜꯂꯛꯄꯒ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯗꯥꯟꯁ ꯑꯦꯛꯇꯤꯡ ꯀ꯭ꯂꯥꯁ ꯍꯜꯂꯛꯄꯒ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯅ ꯄꯣꯊꯥꯖꯔꯤꯕ ꯍꯥꯏꯕꯕꯨ ꯇꯨꯝꯕ ꯈꯛꯇꯅꯤ ꯃꯥꯅꯤ ꯅꯣꯏꯗꯨꯝꯅ ꯅꯊꯤꯕꯣꯡ ꯀ꯭ꯋꯥ ꯆꯞ ꯁꯥꯏꯔꯒ ꯇꯧꯐꯝꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯒ ꯅꯪꯗꯧꯅ ꯂꯣꯏ ꯇꯧꯔꯝꯅꯤ ꯈꯟꯅꯣꯏꯕꯦꯝ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝ ꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯣꯏꯅ ꯊꯝꯃꯝꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗꯒꯤ ꯃꯨꯝꯕꯩꯗꯒꯤ ꯆꯥꯎꯈꯠ ꯂꯝ ꯑꯃꯦꯔꯤꯀꯥꯗꯒꯤ ꯖꯄꯥꯟꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨ ꯑꯃꯇ ꯊꯝꯃꯝꯅꯤ ꯏꯁꯥꯒꯤ ꯆꯥꯛꯁꯦ ꯄꯤꯔꯕ ꯏꯁꯥꯒꯤ ꯆꯥꯛꯁꯦ ꯄꯤꯔ ꯆꯥꯛꯁꯦ ꯆꯥꯗ꯭ꯔꯕ ꯆꯥꯛꯁꯦ ꯃꯐꯝ ꯆꯥꯅ ꯆꯥꯗ꯭ꯔꯕ ꯃꯐꯝ ꯃꯥꯅꯤ ꯆꯥꯕ ꯂꯣꯏꯔꯦ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯆꯪꯉꯛꯇ꯭ꯔꯦ ꯌꯦꯡꯉꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯇꯧꯊꯣꯛꯄ ꯊꯕꯛꯇꯗꯤ ꯂꯋꯥꯏ ꯃꯆꯥ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯋꯥꯏ ꯃꯆꯥ ꯇꯥꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯌꯥꯝꯅ ꯇꯧꯔꯝꯕ ꯃꯌꯥꯝꯅ ꯁꯦꯡꯗꯣꯛꯏꯁꯦ ꯌꯥꯝ ꯐꯖꯩ ꯇꯨ ꯄꯨꯊꯣꯔꯛꯏꯁꯦ ꯑꯃꯣꯠꯄ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯑꯦ ꯃꯣꯟ ꯃꯁꯥꯅ ꯃꯣꯟꯒꯥꯁꯦ ꯑꯉꯧꯕ ꯂꯩꯗꯅ ꯈꯥꯡꯉꯤ ꯃꯥ ꯃꯁꯥ ꯌꯥꯝ ꯆꯦꯛꯁꯤꯟꯖꯕ ꯃꯣꯟꯒꯥꯁꯦ ꯑꯉꯧꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒ ꯃꯁꯥ ꯌꯥꯝ ꯅꯥꯟꯕ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯨꯗ ꯊꯨꯠ ꯂꯥꯎꯕ ꯃꯤꯅꯥꯏ ꯍꯥꯏꯒꯦꯁꯦ ꯃꯤꯅꯥꯏ ꯃꯣꯏꯁꯦ ꯃꯤꯅꯥꯏ ꯍꯥꯏꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯇꯣꯞꯄ ꯀꯥꯡꯕꯨꯗꯅ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯕꯤꯔꯦꯗꯅ ꯑꯗꯨꯅ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯈꯟꯅ ꯅꯩꯅꯕ ꯑꯁꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯁꯤꯃꯦꯛꯁꯇꯒꯤ ꯍꯥꯟꯅ ꯍꯧꯖꯒꯦ ꯁꯤꯃꯦꯛꯁ ꯀꯃꯦꯟ ꯑꯃꯇꯪ ꯂꯧꯈꯠꯂꯒ ꯄꯥꯊꯣꯛꯆꯔꯛꯀꯦ ꯀꯃꯦꯟꯁꯤꯗ ꯁꯤꯃꯦꯛꯁꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗꯤꯑꯣ ꯑꯁꯤꯗ ꯍꯥꯏꯕꯤꯌꯨ ꯀꯃꯦꯟ ꯑꯗꯨ ꯄꯥꯊꯣꯛꯆꯔꯛꯑꯒꯦ ꯀꯥꯏꯀꯨ ꯑꯦꯁ ꯄꯛꯇꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯂꯤꯠꯂꯤꯕ ꯁꯦꯠꯂꯤꯕ ꯇꯣꯡꯂꯤꯕ ꯃꯌꯥꯝꯁꯤ ꯅꯣꯡꯃꯇ ꯇꯥꯕ ꯌꯥꯗꯦ ꯑꯗꯨꯝ ꯄꯛꯇꯅ ꯂꯩ ꯅꯣꯏꯁꯨ ꯅꯠꯇ꯭ꯔꯣ ꯇꯨ ꯁꯤ ꯄꯥꯏꯁꯤꯗꯤ ꯁꯤ ꯀꯦꯟꯈꯤꯕ꯭ꯔꯕ ꯑꯩꯉꯣꯟꯗ ꯂꯤꯠꯄꯗ ꯄꯛꯇꯦꯅꯤ ꯑꯩꯅ ꯐꯤꯔꯣꯜ ꯁꯦꯠꯄꯗ ꯄꯥꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯉꯁꯤ ꯁꯤꯗ ꯐꯝꯃꯤꯁꯦ ꯐꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯐꯤꯔꯣꯜ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯐꯝꯗꯣꯏꯅꯣ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯩꯅ ꯅꯨꯡꯁꯤꯠ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯤꯉꯩ ꯃꯇꯝꯗ ꯎꯈꯤꯕ ꯃꯤꯁꯛ ꯑꯣꯏꯔꯕ ꯖꯥꯠ ꯅꯠꯇ꯭ꯔꯒ ꯑꯩ ꯄꯣꯛꯄꯒꯤ ꯊꯥꯡꯇꯣꯔꯛꯄꯗ ꯎꯈꯤꯕ ꯖꯥꯠ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯁꯤꯁꯤꯂꯤꯀꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯁꯤꯁꯤꯂꯤꯀꯥ BDA ꯇꯤꯝꯗ ꯌꯥꯝ ꯂꯦꯝꯕ ꯁꯥꯕꯒꯗꯤ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯀꯃꯦꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯔꯤ ꯏꯃꯥ ꯈꯔ ꯂꯦꯝꯅꯁꯨ ꯇꯧꯔꯛꯎ ꯌꯦꯡꯅꯤꯡꯗꯕ ꯑꯃ ꯌꯥꯠ ꯀꯥ ꯀꯔꯤ ꯂꯣꯟꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯏꯕꯦꯝꯃ ꯈꯔ ꯂꯦꯝꯅ ꯇꯧ ꯌꯦꯡꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯅꯤꯡꯕꯖꯥꯠꯅꯤ ꯑꯗꯨꯗ ꯏꯕ ꯍꯩꯇꯕ ꯑꯣ ꯑꯩꯈꯣꯏ BDA ꯇꯤꯝꯁꯦ ꯇꯦꯂꯦꯟꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯩꯁꯤꯗ ꯂꯦꯝꯕ ꯁꯥꯕ ꯀꯥꯡꯕꯨꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯅꯝꯂꯒ ꯊꯥꯒꯠꯄꯗꯤ ꯀꯔꯤ ꯀꯥꯏꯕ ꯂꯩ BDA ꯆꯦꯅꯦꯜꯁꯤꯕꯨ ꯍꯥꯠꯄꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯔꯝꯗꯤ ꯍꯩꯃꯥ ꯑꯔꯦꯝꯕ ꯀꯥꯡꯕꯨꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄ ꯇꯝꯕ ꯃꯇꯝꯗ ꯂꯦꯝꯃꯤꯅꯦꯅ ꯑꯣꯖꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯇꯧꯅꯤꯡꯗꯦ ꯂꯦꯡꯕꯣꯏ ꯂꯦꯡꯗꯕꯣꯏ ꯈꯨꯝꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯇꯧꯗꯨꯅꯇ ꯂꯩ ꯉꯥꯏꯈꯣꯀꯣ ꯁꯦꯝ ꯊꯛꯈꯤꯒꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯃꯣꯏ ꯇꯥꯛꯅꯤꯡꯗꯦ ꯑꯗꯨꯅ ꯃꯣꯏ ꯍꯩꯇꯦ ꯑꯩꯈꯣꯏꯒꯨꯝꯕ ꯆꯒꯟꯅꯕ ꯀꯥꯡꯕꯨꯁꯤꯗꯅꯤ ꯑꯣꯖꯥꯅ ꯇꯥꯃꯤꯟꯕꯅ ꯈꯨꯐꯨꯅ ꯇꯧꯋꯤ ꯑꯔꯦꯝꯕ ꯀꯥꯡꯕꯨꯗꯨꯗꯗꯤ ꯑꯣꯖꯥꯅ ꯅꯣꯡꯃꯇ ꯐꯨꯗꯦ ꯅꯣꯡꯃꯇ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯊꯣꯛꯇꯦꯅꯤ ꯍꯥꯏꯕꯗꯤ ꯑꯔꯦꯝꯕ ꯀꯥꯡꯕꯨꯁꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯈꯔ ꯋꯥꯠꯂꯤ ꯁꯤꯅꯤ ꯃꯔꯝꯗꯤ ꯁꯦꯅꯣꯈꯠꯂꯣ ꯌꯥꯏ ꯃꯔꯝꯗꯤ ꯁꯥꯇ꯭ꯔꯅ ꯊꯋꯥꯏ ꯌꯥꯎꯔꯗꯤ ꯑꯣꯖꯥꯁꯨ ꯍꯣꯠꯅꯅꯤꯡꯉꯤ ꯁꯥꯇ꯭ꯔꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯗꯤ ꯂꯥꯛ ꯄꯤꯔꯁꯨ ꯑꯣꯖꯥꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯇꯥꯡ ꯆꯥꯅ ꯂꯦꯡꯕꯤꯌꯨ ꯔꯦꯗꯤꯌꯥ ꯆꯦꯅꯦꯜꯁꯤ ꯁꯤꯒꯅꯤ ꯈꯟꯕꯒꯤ ꯄꯨꯊꯣꯛꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯔꯝ ꯀꯔꯤ ꯂꯩꯕꯒꯦ ꯔꯦꯗꯤꯌꯥ ꯑꯇꯣꯞꯄ ꯃꯔꯝ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯤꯌꯨ ꯃꯨꯊꯤ ꯂꯦꯝꯃꯤꯅꯤ ꯀꯩꯅꯣ ꯃꯣꯏ ꯂꯦꯝꯃꯣ ꯍꯥꯏꯗꯨꯗꯤ ꯂꯦꯝꯍꯧꯔꯣ ꯅꯪ ꯃꯔꯛꯇꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇ ꯀꯩꯗꯧꯔꯤꯒꯦ ꯏꯆꯦꯃ ꯆꯪꯁꯤꯜꯂꯛꯑꯣ ꯁꯤꯡꯇ ꯌꯨꯝ ꯄꯥꯟꯕꯗ ꯄꯨꯅꯕ ꯑꯎꯟꯄꯣꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯔꯝ ꯇꯧꯁꯤꯒꯦ ꯏꯆꯦꯃ ꯃꯗꯨꯒꯤꯗꯃꯛꯇ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯌꯨꯝ ꯄꯥꯟꯕꯗ ꯄꯨꯅꯕ ꯑꯎꯟꯄꯣꯠ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗ ꯆꯦꯟꯕꯤꯌꯨ ꯃꯤ ꯄꯨꯟꯕ ꯌꯥꯗꯕꯅ ꯊꯤꯜꯂꯛꯑꯅꯨ ꯍꯥꯏꯂꯛꯀꯗꯕꯅꯤ ꯆꯦꯟꯕ ꯃꯇꯝꯗ ꯆꯦꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯒꯤ ꯆꯦ ꯑꯃ ꯂꯣꯏꯅꯕꯤꯒꯗꯕꯅꯤ
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯒꯤ ꯄꯩꯁꯥ ꯑꯎꯟꯄꯣꯠꯀꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯣꯏ ꯇꯧꯒꯗꯕꯅꯤ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯆꯦꯜꯍꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯇꯥꯟꯖꯥꯅꯤ Welcome back. ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕ ꯑꯁꯤ BDA ꯈꯟꯅꯅꯤꯡꯅꯕꯅꯤ. ꯈꯟꯅꯅꯤꯡꯅꯔꯤꯕꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯉꯝꯗꯦ. ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯁꯟꯖꯤꯞ ꯅꯥꯃꯩꯔꯥꯛꯄꯝ ꯑꯉꯥꯡꯅꯤꯅ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯐꯥꯎ ꯌꯥꯎꯗꯦ. ꯍꯩꯔꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯏꯗ. ꯏꯆꯥ ꯅꯨꯄꯥꯒ ꯑꯣꯏꯔꯗꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯊꯝꯗꯣꯛꯈꯤꯅꯤ ꯑꯩꯗꯤ. ꯃꯥꯒꯤ ꯃꯆꯥ ꯑꯣꯏꯍꯧꯗꯕ ꯌꯥꯝ ꯐꯩ. Mrs. Simex ꯅꯦ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ? ꯑꯩꯗꯤ ꯁꯤ ꯅꯥꯏꯞꯁꯤ ꯄꯦꯟꯗꯦ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯝꯗꯧꯗꯨꯒ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯃꯊꯪ ꯊꯥꯔꯛꯑꯒꯦ. ꯃꯤꯡ ꯀꯔꯤ ꯀꯧꯕ? ꯏꯕꯨꯡꯉꯣ. ꯕꯕꯥꯒꯤꯗꯤ? ꯁꯟꯖꯤꯞ. ꯅꯪꯕꯨ ꯕꯕꯥ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯅꯦ? ꯃꯦꯗꯥꯝꯒꯤ ꯃꯃꯥ ꯕꯕꯥꯔ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯅꯪꯒꯤ. ꯑꯩꯒꯤ ꯕꯕꯥꯅꯤ ꯁꯤꯁꯦ. ꯁꯤꯐꯥꯎꯗ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯃꯟꯗꯅꯤꯅꯦ ꯌꯥꯝ ꯇꯧꯕꯤꯗ꯭ꯔꯝ. ꯃꯊꯪꯒꯤꯗ ꯍꯥꯞꯄꯁꯤ ꯑꯋꯥꯠꯄꯗꯣ. ꯁꯥꯡꯃꯟꯈ꯭ꯔꯦ ꯃꯤ ꯌꯦꯡꯅꯤꯡꯉꯔꯣꯏ. ꯃꯔꯛꯊꯅ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯔꯁꯤ. ꯑꯅꯧꯕ ꯃꯤ ꯈꯔꯁꯨ ꯁꯤꯟꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯃꯣꯏ ꯁꯨꯝ ꯌꯦꯡꯉꯗꯤ ꯌꯦꯡꯅꯤꯡꯉꯔꯣꯏ. ꯑꯩꯕꯨꯗꯤ ꯀꯥꯏꯗꯕ. ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯅꯤꯡꯅꯕ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯚꯦꯂꯦꯟꯇꯤꯅꯥꯅ ꯉꯥꯏꯈꯣ. ꯁ꯭ꯅꯥꯏꯒ ꯂꯥꯛꯈ꯭ꯔꯕꯣ? ꯚꯦꯂꯦꯟꯇꯤꯅꯥꯅ ꯉꯁꯥꯏ ꯀꯩꯗꯧ ꯂꯩꯔꯨꯒꯦ? ꯅꯋꯥ ꯎꯅ ꯂꯩꯕ꯭ꯔꯣ? ꯚꯦꯂꯦꯟꯇꯤꯅꯥꯅ ꯐꯝꯕꯝ ꯑꯝꯇ ꯄꯤꯌꯣꯁꯦ. ꯚꯦꯂꯦꯟꯇꯤꯅꯥꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯈꯟꯅꯅꯤꯡꯅꯕ ꯑꯁꯤꯗ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯂꯦꯡꯕꯤꯔꯛꯂꯤꯕꯤ ꯃꯤꯁꯛ ꯑꯗꯨ ꯎꯠꯄꯒꯤ ꯇꯥꯟꯖꯥꯗꯨ ꯑꯃꯨꯛꯇꯪ ꯂꯧꯖꯒꯦ. ꯎꯠꯆꯔꯤꯕꯁꯤ ꯆꯥꯏꯜ ꯑꯥꯔꯇꯤꯁ ꯑꯦꯋꯥꯔꯗ ꯅꯣꯃꯤꯅꯤꯗꯤ ꯆꯪꯂꯒ ꯂꯧꯕꯗꯤ ꯉꯝꯍꯧꯗ꯭ꯔꯕ ꯁꯣꯅꯥꯂꯤꯀꯥ. ꯑꯇꯩꯗꯤ ꯎꯠꯂꯔꯣꯏ. ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯎꯟꯒꯝꯄꯣꯠꯇꯦ. ꯁꯛꯁꯤꯡꯁꯤꯒ. ꯈꯪꯉꯦ ꯅꯣꯏ ꯈꯜꯂꯤꯗꯣ. ꯅꯪꯗꯤ ꯐꯖꯔꯦꯍꯦ ꯀꯥꯏꯅ ꯈꯜꯂꯤꯗꯣ. ꯐꯖꯕꯅꯤ ꯑꯗꯨꯝ ꯌꯥꯕꯅꯤ. ꯅꯪꯗꯤ ꯀꯥꯏꯗ? ꯌꯥꯔꯦ. ꯁꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ. ꯑꯍꯥꯟꯕꯁꯤꯗꯤ ꯁꯣꯅꯥꯂꯤꯀꯥꯗ ꯂꯥꯛꯆꯒꯦ. ꯁꯣꯅꯥꯂꯤꯀꯥ, ꯁꯣꯝꯁꯦ ꯏꯁꯩꯁꯨ ꯁꯛꯄꯤꯕ꯭ꯔꯣ? ꯍꯪꯍꯜꯂꯣ ꯌꯥꯔꯦ. ꯑꯣ, ꯑꯗꯨꯗꯤ ꯀꯃꯦꯟ 3ꯇꯪ ꯄꯥꯖꯔꯛꯀꯦ. ꯍꯦꯃꯣꯆꯟꯗ꯭ꯔ ꯁꯦꯔꯥꯝ, ꯃꯥꯏꯗꯨꯕꯨ ꯁꯎꯟꯒꯤ ꯃꯣꯔꯥ ꯑꯣꯏꯅ ꯄꯥꯜꯂꯕ꯭ꯔꯣ? ꯍꯦꯃꯣꯆꯟꯗ꯭ꯔ ꯁꯦꯔꯥꯝ, ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯣ? ꯍꯦꯃꯣꯆꯟꯗ꯭ꯔ ꯁꯦꯔꯥꯝ, ꯏꯀꯥꯏꯕ ꯈꯔ ꯈꯪꯉꯣ. ꯍꯦꯃꯣꯆꯟꯗ꯭ꯔ ꯁꯦꯔꯥꯝ, ꯈꯣꯟꯖꯦꯜꯅꯦ ꯀꯥꯏꯅ ꯍꯪꯉꯣꯏ ꯈꯣꯡꯕ ꯃꯥꯜꯂꯦ. ꯍꯦꯃꯣꯆꯟꯗ꯭ꯔ ꯁꯦꯔꯥꯝ, ꯇꯟꯗ꯭ꯔꯣ ꯁꯤꯕꯨ ꯏꯁꯩꯅꯦꯅ ꯁꯛꯂꯤꯗꯨꯕꯣ? ꯍꯦꯃꯣꯆꯟꯗ꯭ꯔ ꯁꯦꯔꯥꯝ, ꯋꯥꯊꯤꯒꯤ ꯏꯁꯩ. ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯁꯣꯅꯥꯂꯤꯀꯥ, ꯃꯥꯒꯤꯁꯦ ꯌꯥꯝ ꯄꯦꯟꯗꯕ ꯃꯥꯜꯂꯦ. ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔꯁꯤꯡꯁꯤꯗ. ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ? ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯕꯨ ꯁꯤꯡꯒꯔ ꯑꯣꯟꯊꯣꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯣꯝꯒꯤ ꯋꯥꯍꯩꯗꯒꯤ ꯑꯦꯋꯥꯔꯗ ꯑꯃꯁꯨ ꯐꯪꯖꯔꯦ. ꯀꯔꯤ ꯑꯦꯋꯥꯔꯗꯅꯣ? ꯀꯔꯝꯕ ꯑꯦꯋꯥꯔꯗꯅꯣ? ꯍꯥꯏꯕꯤꯌꯨ. ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ. ꯃꯣꯔꯥꯅꯤꯗ. ꯁꯎꯟꯒꯤ ꯃꯣꯔꯥꯗꯤ ꯐꯪꯗꯗꯅ ꯆꯨꯝꯅꯒꯤꯗ ꯑꯣꯏꯅ ꯄꯤꯕꯤꯔꯦ. ꯑꯦꯋꯥꯔꯗ ꯄꯤꯕꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯅꯝꯕꯒꯗꯤ ꯂꯩꯍꯧꯗꯕ꯭ꯔꯣ? ꯆꯤꯟꯅ ꯁꯨꯝ ꯍꯥꯏꯕꯗꯣ ꯇꯥꯕ ꯌꯥꯝ ꯋꯥꯔꯦ. ꯂꯩ. ꯉꯁꯥꯏꯗꯨ ꯄꯨꯔꯛ. Best Singer of the Year goes to Sonalika. Sonalika, Best Singer of the Year tarikpasi somda kari phawibage wahai amanita thambiram. Hanta aina Best Singer of the Year tarikpasi yam thajade, yam harawi, masi pumnamak Hemochandra Seramna ibu seisokpi ama uhibibagidamag haningan ituna thagatsari. Mora se Hemochandra
Hemocentral puraga thula magadi amukena fajarangani. Masina masi oikre makha tarakpasidi. Makha tarakpasidi Sisilika da mulak sage. Sisilika, aikoi video team se mayamadi hai haina hainari. Aduga Parvin olakhi. Ye. Hande si loan se pangsoi de soiba. Parvin oinam hage tawban. Parvin oinam na mana sumaina hari. Nupi se overacting tawre yadre. Sisilika, isai duda acting tawdabida tawba taragadi karama tawgani mate amta tawbiro. Isai thajaragi. Yam nungaikre. Aduki bati fajakre. Adu magni makoina pamisi. Makhasdi yam nungaiba comment ni. Aikoi video channel da magi comment si chingthokaga mayamna fajaba wahai wata takiba comment ni pathokjarage. Oinam bema yang ware leponoi party saksing duga nupi masadu daga tap paidana. Parvin oinam amadi oinam bema makhoi ni se yumnak manabagi matungina koksu manari. Ya bema nasiwa hage taw mayam da kenom ta haizage. Video si yang biriba khuding magna aina haigudoriba wasi bema masada yongana ba video sibu share do video na ma masada soyina yohanbiu natradi ai tumba saba changaro kobi banung nina yam saba yam tumba yade ure na ifimam se wasi amaron sakidor bema nang Moneywood, Bollywood, Hollywood, Tollywood, wood myam se ang tingin sa diba ha amuk to sa diba ba Sarukhan ka zol naga nung marakta zanam gataw do naw do uza jiba ha Sarukhan ka zol hari mo khangara bala kay kunaga aigi thamoy Ayu kita na marak thalakano bema nang adung to uza jiba pai ba phone du su nawa khakti yorangani shumani ang to uza mo ni ha nawa di goramani nayum ba me wakhan su khalamani ne noi to ne aseng ba ai khoi to sina tat toksina ba adui mathakta isina waktadi minnai bi ai shikagai bis khangdadi ai su khangdre asku thawi yaram shi la ramdana Atay fazade adu ada harakpa miyam dudi akoi ge asoiba haibirakpane akoi kesu khandre aduga bemana ngangai ba wangang dudi tha class amagi wangang akoi video team yam nungaina de yamnu saune aduna pen da bagi screenshot lawrak post tawda khibaduni karamba ko nu khangdre ne akoi jibu kari wina khanbiribano noina chana chan tawdo akoi storgani khanganu akoi yam anga oijari adugumba khanga amta chendri minnai mako adu comment ama pirai banina ma ge pamsu khara tawbigise kai ge adudi ai gi thamoy yae Highway say sida bemana pamba moong sida amukta tawraga kamdawbuno yemini miyam original video duga bemana pamba moong siga ani punna usarke punna yeminasi Humliba malam sitliba nung sit humliba malam humjin biyo nang na ay ginung si babu humjin biyo nang na ay ginung si babu nung si bi magi thamoy lakanung danung si bi magi thamoy lakanung Nungsibi may thongdo ay tagi oirani wasakli na famda lepiyo nang na
Sumai tawdana si fibam si leire. Marathana. Giveaway iPhone 12 Pro Max. Ma'am si try to view. Ma'am June 30 bawani. Akupa maron di Sundip Vlogs. Channel sila changbiraga tana view. Sundip Vlogs. Link du description da hapsaramge. Ha. Kay ba? Ngamra. Lasilani. मैं होजिकी तो ट्राई तो बियो अमखा से थजर पसिदी मैं जेनिफर याहन बिरो ना हाइबदो कोविड नंबर मोइदुना चथोगसिन यादबनिना मफम सिदा सरग्याबदि ngamjadre adu oirabasu मैम गी पेन बाय खोय तौजगनी अदुना हौजिक वीडियो कॉल दा ओइना जेनिफर गी कल्लब चिंदु उत्पगी तंजादु लौजगे जेनिफर दा कॉल हेलो हेलो कइनु वीडियो कॉल दोन बारो याद्रो नंग अमुक तुद्रिबा नसक्तु गइदि नंग कदवी निंदुबा अदुगा वीडियो कॉल पामिना कइगी सामु लवाई नुपी लाइ में थाइसे मैम सिना नंग ना साथिबदो येनिंगेना खांगमद्रे अदुगी वीडियो कॉल लोइन तौरैबा अखोय वीडियो खनने ना बगिदुरा होइने जखोतबी अदु हाना हाराव याद्रा आइदि मेकअप कम त हौदे दुगा चुमिने ननी मेकअप तौरदि कैमरा मा थो यादबनी नाखो आई मेकअप तरोगे लोरगा हारके दुगा तौरो ननी मेकअप तौरगे बंग देखुदि के तौ लैयोबा अदुदा मिरे मयाम लैदो गा हल करीबा खुब मिरियम बहा माय साबि जिंगा नंग तारे मैं ngani ba मैम दो मसाल ने हाइबिरो यारे मसाल जी थोलानी यारे को लेपसी नांगी अखोय मिरें गाना थोक थोक मा मसाम नु खुदांगे ला हागे हाइना नंगा देम सावदिना मिरे मसेंग बरना नंग जेंगो उसितिया आइको फोला लोरबो लोरदि वीडियो कॉल तौर बति के तौबा इस कइना खोसे सेलिब्रिटी सागे कइना नन तौरो दुगा पाइरकेबा यारे सभी नया सौदा थांगदा नो लेनो थमो यारे तौरागे कॉल दो हेलो इसिनाउ सिंह अहाबा सिदि इसिनाउ सिंह दहाना खोरम लकदौरी दिको यम फाउबनी को सेलिब्रिटी नि को सिदा फाउबे केम कान देबे वानी सक्ताक बे केम मथौता दिसिनि नन खालिसे पंथा थागत पिरे इबु ऐसे थागली रे बेमा यारे कमेंट पारो दाग नोम दबु कुइरे अमुक तनोगे सिदि कमेंट लाई सिदै मैम सिना नंगोंदा के गेनो खरा हाइनिंग मान नत्रले होरेन नोबाब साबतार आइदि यूट्यूब त थोक्तोरेना हराउ मंदना नोइ लेबगा जे काउर कमदौरिगे नोइबो लाई लेखो कदौरे सिमुतिसिना नोइना याहन सिदै हा अदुगा आइगे भिडियो मतेक्तुदा कमेंट मयाम फंगबुदुना नोइना मना लौबा नोइ जम लिमदि सत सौरगे इस यम लेम्बिनी को अरेम बी नोइ देनी याउ दियार सखि बियार गा हाइदो माब्रा नक्सक तिंदु नमाइ सरी लाकरी इस यम लेम्दि kan लेम्दि सिन नोइ याउ दबि स्टेपता मिना हाइने ना हाइ मिना नोक तुम नोकसनि नसक तिंदुगा नोकुलो जाउ नोकतो इदो करकबा यारे बा हौरसिबा करी बिना सागिदा यारे सुम आई याहन दबदुदा नुंगाइतना तौबनि हौरसि बेमा ngasai ni चाबीगुम तौरगा हौजिते तेथराइसिना कैदावरे ये तो खाना नहीं दबसी तो का खाना ले रहा है मी उरे फसिदे फाउन तो होय ngasai ni मैम जी कना मोर मोइले अफो मसे वइ सने कना फाउ तो नेरा कना सिनु मको संगम लाइ फोन सोन कइना मु सल्दना वाथै तौ लेरे कमेन्ट को क्वारो ngahai mata manghalaba matung khanani na basi makha se thajar poina kame lokhalang na bani haiduna thawoina bet kamai pibir basu yauri photo ga haptana aduma dunne sungo lokholo haiba ha ke hayi be moina he be moina misin sum paktan le kame dang lokho charke deban sapa khara phajaba wahai wata ngang bata monoise मैम की सेवा तोरी बनी कोई तो इसबा इबो देबा इबो नंगा साइडी नि वीडियो से कइनो खंग्र माने मगो ते उयो जो बतरा बि देबा नंना खोइ द हाइबा वहाइ से बेट कमेन्ट पिरे इबा मी जु द हाइरम बतारबदि नंग रुपा 10 दगी हेनबा बेस्ट कमेन्ट ऑफ द ईयर अवार्ड पिरम बया अदो नंग मिना इ को पाले अदो नंग रुपा 10 दगे याना रसे मथंगी कमेंट सिना मु एमएमसी गी नोई कमेंट तो फजा फजना हनबसु तंबियो मीना फजदना कमेंट पिरे ए हाइदुना अथिबा पाखोम हनबदुसु ताबा नुंगाइजदे नखोइगी टैलेंट तो फैना चटखिदौरे एनीवे आई सपोर्ट ऑल ऑफ यू बेस्ट ऑफ लक अरोबदे इंग्लिश ता सपोर्ट तौई हारगा अखोइना तारगली दो माय मानी ए
MMCD kꯩꯅꯣ ꯁꯤꯃꯇꯥꯡꯁꯦ ꯑꯩ ꯑꯃꯨꯛꯇꯪ ꯉꯥꯡꯖꯍꯧꯒꯦ ꯀꯩꯅꯣꯗ ꯏꯄꯤꯁꯣꯠ 2 ꯁꯨꯔꯦ ꯉꯥꯡ ꯐꯪꯗꯕ ꯅꯪ ꯇꯥꯏꯈꯣ MMC ꯍꯥꯏꯕꯗꯤꯅꯦ ꯃꯤꯅꯥꯏ ꯃꯀꯣꯛ ꯁꯦꯟꯇꯔ ꯍꯥꯏꯕꯗꯤ ꯃꯄꯨꯅꯒ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯁꯨ ꯇꯨꯃꯤꯟ ꯇꯥ ꯂꯩ ꯉꯝꯕꯗꯣ ꯏꯪꯅ ꯇꯞꯅ ꯈꯨꯝꯕꯤꯗꯣ ꯍꯤꯟꯗꯤ ꯐꯤꯂꯝꯗꯒ ꯌꯥꯝ ꯇꯧꯕꯗꯣ ꯃꯤꯅꯥꯏꯒꯤ ꯀꯣꯛꯇꯣ ꯂꯩꯕ ꯑꯗꯨꯅ ꯉꯥꯡꯖꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯃꯄꯨꯅꯤꯅꯅꯦ ꯃꯄꯨꯒꯤ ꯋꯥꯉꯥꯡ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯤꯅꯥꯏ ꯃꯀꯣꯛ ꯅꯪꯒꯤ ꯁꯞꯄꯣꯔꯠ ꯈꯨꯇꯧꯗꯨꯗꯤ ꯆꯤꯟ ꯊꯤꯅꯒ ꯇꯧꯔꯦ ꯀꯃꯦꯟꯗꯣ ꯈꯔ ꯊꯨꯅ ꯄꯥꯔꯣ ꯊꯣꯏ ꯌꯥꯎꯈꯤꯕ ꯇꯥꯔꯦ ꯊꯣꯏ ꯃꯉꯥ ꯅꯣꯏꯒꯤ ꯇꯤꯝꯁꯦ ꯍꯧꯔꯛꯄꯗ ꯊꯦꯡꯅꯧꯗꯕ ꯆꯥꯛꯑꯦ ꯅꯣꯏ ꯄꯥꯔꯇꯤꯅ ꯅꯩꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯊꯣꯛꯄ ꯑꯣꯏꯌꯣ ꯈꯣꯏꯃꯥꯕꯨ ꯍꯥꯏꯒꯦ ꯀꯃꯦꯟꯁꯤꯗ ꯊꯦꯡꯅꯍꯟꯕ ꯈꯣꯏꯗ ꯆꯥꯛꯀꯨꯝꯕ ꯀꯧꯊꯣꯛꯇꯨꯅ ꯁꯤꯃꯨꯛꯇ ꯍꯥꯏꯕ Long life BDA, long life BDA. ꯀꯩꯅꯣ ꯏꯁꯩ ꯃꯌꯦꯛ ꯃꯥꯟꯈ꯭ꯔꯦꯗ ꯅꯪꯒꯤꯁꯦ ꯕ꯭ꯂꯦꯛ ꯑꯃꯅꯤ ꯊꯣꯏꯒꯤ ꯐꯖꯕ ꯃꯤꯍꯧꯔꯝꯃꯅꯤ ꯃꯤꯑꯣꯏꯕꯩ ꯋꯥꯍꯩꯁꯦ ꯐꯖꯕ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯃꯣꯃꯣꯟ ꯅꯣꯛꯍꯜꯂꯤꯁꯦ ꯁꯦꯃꯨꯛꯇ ꯊꯦꯡꯛ ꯌꯨ ꯅꯪꯒꯤꯗꯃꯛ ꯄꯨꯊꯣꯛꯆꯒꯦ ꯅꯪꯒꯤꯗꯣ ꯀꯂꯛꯂꯝꯅꯤ ꯃꯤꯍꯧꯔꯝꯅꯤ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯗꯤꯅꯦ ꯐꯖꯕ ꯀꯃꯦꯟ ꯉꯥꯛꯇ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗꯦ ꯕꯦꯠ ꯀꯃꯦꯟ ꯃꯌꯥꯝꯅ ꯀꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯅꯪꯅ ꯀꯂꯛꯇꯨꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯍꯥꯏꯕ ꯃꯥꯌꯣꯝꯗꯤ ꯈꯔꯒ ꯄꯨꯜꯂꯤꯉ ꯏꯟꯁꯥꯔꯦ ꯁ꯭ꯋꯥꯏꯗ ꯀꯔꯝꯕ ꯃꯥꯏꯅꯣ ꯈꯪꯗꯦꯅꯦ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯑꯝꯇ ꯅꯥꯏꯗꯦ ꯍꯥꯏꯕ ꯍꯦꯃꯣꯆꯟꯗ꯭ꯔ ꯁꯦꯔꯥꯝꯅ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤ ꯁꯎꯟꯒꯤ ꯃꯣꯔꯥ ꯑꯣꯏꯅ ꯄꯥꯜꯂꯕ꯭ꯔꯥ ꯑꯗꯣ ꯁꯪꯒꯤ ꯅꯠꯇꯦ ꯅꯣꯏ ꯀꯥꯡꯕꯨꯗꯤ ꯌꯣꯠꯀꯤꯅꯤ ꯄꯥꯜꯂꯤꯁꯤ ꯀꯥꯡ ꯂꯥꯎꯕꯗꯣ ꯅꯪꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯃꯤꯁꯤ ꯏꯕꯥꯅꯤ ꯈꯛꯇ ꯄꯥꯔꯁꯤ ꯍꯥꯏꯔꯣ ꯋꯥ ꯊꯩꯗꯣꯛꯄꯒꯁꯨ ꯇꯧꯔꯤ ꯑꯁꯤꯡ ꯁꯥꯗꯅ ꯅꯣꯏ ꯃꯌꯥꯝꯗꯩ ꯇꯝꯖꯧ ꯃꯁꯛꯁꯤꯒ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯅꯥꯟꯊꯣꯔꯛꯄ ꯌꯣꯡ ꯃꯥꯜꯗꯅ ꯅꯪꯅ ꯅꯥꯟꯊꯣꯔꯛꯄ ꯌꯣꯡꯗꯨꯒꯤ ꯃꯆꯦꯔꯥ ꯃꯁꯤ ꯀꯃꯦꯟ ꯄꯥꯝꯃꯤꯅꯕꯤꯁꯦ ꯑꯩ ꯇꯟꯈ꯭ꯔꯦꯗ ꯑꯩꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦ ꯃꯤꯅ ꯁꯤꯟꯇꯦꯛꯁ ꯃꯅꯥꯛꯇ ꯕꯥꯇꯤꯟ ꯈꯤꯟꯕ ꯃꯥꯜꯂꯝꯃꯅꯤ ꯀꯥꯏ ꯂꯩ ꯃꯁꯤ ꯃꯊꯪꯗꯀꯣ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤ ꯑꯗꯨꯋꯥꯏꯗꯒꯤ ꯃꯤꯔꯦꯝꯗꯣ ꯐꯥꯔ ꯄꯨꯁꯤꯂꯣ ꯊꯥꯡꯒ ꯇꯥꯡꯊꯣꯛꯑꯁꯤ ꯅꯪꯉꯛꯁꯤꯅ ꯊꯥꯡꯒꯤ ꯆꯣꯞ ꯌꯥꯟꯒꯦ ꯀꯩꯅꯣ ꯌꯦꯟꯅꯩꯗꯨꯕ ꯀꯣꯛ ꯊꯥꯡꯗꯣꯛꯈꯤꯕ ꯀꯩꯗꯧꯒꯦ ꯂꯥ ꯆꯪꯒꯦ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯅꯤ ꯌꯥꯔꯣꯏ ꯃꯁꯤ ngasi mama pura mai ro yaro chalo ade miriam de do puslo ngam mari leba kanano tholaune afawa sa taning de hidang aw mina kan samale masanya da bandu pi phaba ga cham manari ne thomas khana mali kana to yare ngantang ne di sung mana la ai yo sai dro yau ngamoi yau jaroi na thomas bo mali ne dhapti nonga me dagi numita wa phau ai bisot kya ri hon dunyo ozanam da hangbiyu tawrkhiba ko myam do sai miriam yam da yam da udi kai chakra paksai nang akoi kanguni haibda yam lebe adumai ga haibdo paksa ba ko intordi pakta pakpun adudi laisang themim thema maitain na harai si pagpreng si parke Video channel gi staff sing se to lo kya phange ai no mam ta waizage ai gi joy studio gi sing puthok na ba oh no sinoi nim ta chalu ge ro pak preng se sel su pi ne ha handa matang sida camera ma le hor se joy studio kai ba sida yam le mi sini khali je kari ning them bai bun them bai ba ning them ba oh mana khali je studio se kai nu khangje to adubudi mi na haini ni hai ning them nang na to lo bhangi do video da thaba ma piyo hai ngo mali da wa do koi thok angang drasu adum hai ba ya ba do kari kai ni ngai o je du da valentina thaba ngi hai ba do mi lai na ba kamai tau gra oja dam thang ko
ꯀꯩꯗꯣ ꯑꯩꯈꯣꯏꯒꯤꯁꯤ ꯖꯣꯕ ꯏꯟꯇꯔꯚꯤꯌꯨ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯁꯦ ꯍꯥꯏꯔꯣ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯁꯨꯝꯕ ꯃꯤꯔꯦꯝ ꯃꯇꯨ ꯃꯆꯥ ꯃꯆꯦꯜ ꯌꯣꯜꯂꯒ ꯆꯥꯕ ꯉꯝꯕ ꯀꯥꯡꯕꯨꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯍꯟꯗ꯭ꯔꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯍꯟꯗꯣꯏꯅꯣ ꯈꯟꯅꯕ ꯌꯥꯏ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯃꯤꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯑꯦ ꯍꯥꯏꯅꯩ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯁꯨ ꯃꯃꯥ ꯃꯄꯥ ꯐꯥꯎ ꯌꯥꯎꯅ ꯊꯥꯗꯣꯛꯑꯃꯅꯤ ꯂꯣꯏ ꯊꯥꯗꯣꯛꯑꯃꯅꯤ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯛꯅꯕ ꯐꯥꯎ ꯂꯩꯇ꯭ꯔꯦ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ ꯍꯥꯏꯕꯅꯤ ꯄꯤꯊꯛꯅꯤ ꯖ꯭ꯋꯥꯔꯃꯦꯟꯅꯤꯅ ꯋꯥꯖꯥꯎ ꯈꯔ ꯉꯥꯡꯕꯒꯤ ꯍꯩꯅꯕꯤꯗꯣ ꯂꯩꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯈꯪꯕꯤꯅꯤꯗꯣ ꯖꯤꯂꯥ 34ꯒꯤ ꯀ꯭ꯋꯥ ꯆꯥꯛꯑꯦ ꯏꯁꯤꯡ ꯊꯛꯂꯕꯤ ꯉꯥꯛꯇꯅꯦꯁꯦ ꯃꯥꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯒꯨꯟ ꯈꯪꯉꯤ ꯅꯤꯡꯊꯦꯝꯖꯥꯎ ꯅꯤꯡꯊꯦꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯋꯥꯖꯥꯎ ꯉꯥꯡꯕꯒꯤ ꯅꯤꯡꯊꯦꯝꯖꯥꯎ ꯑꯣꯟꯊꯣꯛꯈꯤꯕ ꯑꯩꯁꯦ ꯄꯪꯉꯤꯍꯦ ꯅꯤꯡꯊꯦꯝꯖꯥꯎ ꯅꯪꯒꯤ ꯊꯕꯛꯁꯦ ꯀꯩꯁꯨ ꯋꯥꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯑꯩꯈꯣꯏꯅ ꯇꯣꯏꯂꯦꯠ ꯆꯪꯕꯗ ꯇꯣꯡꯉꯨꯕ ꯆꯝꯄꯜꯗꯨ ꯅꯪꯅ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯣꯏꯂꯦꯠ ꯆꯪꯐꯝꯗ ꯊꯅꯝꯕ ꯁꯤꯈꯛꯅꯤ ꯋꯥꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯣ ꯅꯪꯒꯤ ꯆꯪꯒꯗꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗꯣ ꯍꯣꯔꯦꯟ ꯏꯃꯦꯜꯗ ꯍꯥꯏꯔꯛꯑꯒꯦ ꯅꯤꯡꯊꯦꯝꯖꯥꯎ ꯅꯪ ꯊꯕꯛ ꯐꯪꯉꯦꯅ ꯍꯔꯥꯎꯏꯗꯣ ꯈꯪꯉꯦ ꯀꯔꯤ ꯕꯦꯛꯅꯣ ꯅꯪꯒꯤꯗꯨꯅ ꯃꯔꯛꯇꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯝꯇꯪ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯂꯩꯕ ꯂꯥꯏꯅꯥ ꯀꯌా ꯑꯃ ꯐꯍꯟꯕ ꯉꯝꯕ ꯍꯤꯗꯥꯛ ꯀꯌా ꯑꯃ ꯄꯨꯊꯣꯛꯂꯤ ꯑꯍꯥꯟꯕꯗ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜ ꯑꯁꯤ ꯁꯤꯖꯤꯟꯅꯕꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯕ ꯐꯍꯜꯂꯤ ꯁꯔꯨ ꯑꯃꯗꯤ ꯃꯁꯜ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯉꯝꯂꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯕꯁꯨ ꯐꯍꯟꯕ ꯉꯝꯂꯤ ꯑꯅꯤꯁꯨꯕꯗ ꯋꯨꯃꯦꯟ ꯀꯦꯌꯔ ꯑꯁꯤ ꯁꯤꯖꯤꯟꯅꯕꯅ ꯅꯨꯄꯤꯁꯤꯡꯒꯤ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ ꯃꯦꯟꯁꯇ꯭ꯔꯨꯌꯦꯁꯟ ꯆꯥꯡ ꯅꯥꯏꯗꯕ ꯋꯨꯝꯁꯇꯒꯤ ꯊꯣꯛꯂꯛꯄ ꯑꯅꯥꯕ ꯀꯌꯥ ꯐꯍꯟꯕ ꯉꯝꯂꯤ ꯑꯍꯨꯝꯁꯨꯕꯗ ꯄꯔꯐꯦꯛꯠ ꯄ꯭ꯂꯁ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯍꯜꯂꯤ ꯐꯤꯚꯔ ꯗ꯭ꯔꯥꯏ ꯀꯞ ꯂꯤꯚꯔ ꯑꯃꯗꯤ ꯀꯤꯗꯅꯤ ꯁꯣꯛꯂꯕ ꯉꯥꯛꯊꯣꯛꯄ ꯉꯝꯂꯤ ꯃꯊꯪꯁꯤꯅ ꯑꯦꯛꯇꯤꯁ ꯕ꯭ꯔꯦꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯃꯦꯃꯣꯔꯤ ꯁꯣꯟꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯋꯥꯠꯄ ꯐꯍꯜꯂꯛꯄ ꯉꯝꯂꯤ ꯑꯔꯣꯏꯕꯁꯤꯅ ꯄꯔꯐꯦꯛꯠ ꯒ꯭ꯂꯣ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅ ꯀꯨꯆꯨ ꯁꯦꯡꯗꯕ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯎꯟꯁꯥ ꯀꯨꯏꯁꯤꯟꯕ ꯎꯔꯤꯡ ꯌꯥꯝ ꯊꯣꯛꯄ ꯒ꯭ꯂꯣ ꯀꯥꯗꯕ ꯃꯍꯤꯡ ꯀꯥꯕ ꯑꯦꯛꯁꯦꯁꯇ꯭ꯔꯥ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯐꯍꯟꯕ ꯉꯝꯂꯤ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯁꯤ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯤꯗꯥꯛ ꯑꯃꯃꯝꯗ ꯁꯨꯞꯅꯒꯗꯒꯤ ꯂꯨꯄꯥ 750 ꯈꯛꯇꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯩ ꯃꯌꯥꯝ ꯍꯛꯆꯥꯡ ꯐꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯈꯤꯁꯤ ꯅꯪꯅ ꯕ꯭ꯔꯦꯛꯀ ꯊꯥꯗꯣꯛꯇꯅ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯎꯁꯤꯇꯤꯒ ꯍꯥꯏꯌꯣ ꯑꯩ ꯀꯥꯁꯦ ꯏꯟꯇ꯭ꯔꯣ ꯑꯝꯇ ꯇꯧꯕꯤ ꯄꯣꯟꯇꯦ ꯍꯦ ꯑꯗꯨꯃꯗꯤ ꯇꯁꯦꯡꯅ ꯀꯥꯎꯏ ꯉꯥꯏꯈꯣ ꯏꯟꯇ꯭ꯔꯣ ꯑꯃ ꯇꯧ ꯑꯁꯤꯅ ꯊꯣꯃꯥꯁ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯃꯥꯏꯅ ꯇꯥꯛꯑꯣ ꯍꯥꯏꯅꯣ ꯒꯠꯇꯄꯅ ꯕꯍꯨꯕꯂꯤ ꯁꯛ ꯇꯛꯄꯩ ꯇꯥꯏꯞꯇ ꯇꯥꯛꯑꯣ ꯍꯥꯏꯔꯣ ꯑꯗꯨꯃꯥꯏꯅ ꯇꯥꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯦ ꯗꯦꯕꯁꯅꯥꯅꯤ ꯑꯗꯨ ꯀꯌꯥꯝ ꯕꯤꯂꯦꯛꯈꯤꯗꯣꯔꯤ ꯍꯟꯗꯣ ꯀꯦꯃꯦꯔꯥꯗ ꯎꯔꯝꯕ꯭ꯔꯥ ꯅꯣꯏ ꯃꯌꯥꯝꯒꯤ ꯆꯥꯛꯀꯧ ꯌꯦꯡꯕꯗꯣ ꯋꯥꯔꯦ ꯅꯪꯗꯤ ꯑꯗꯨꯝꯕꯅ ꯈꯔ ꯄꯛꯆꯩ ꯅꯪꯗꯤ ꯅꯨꯡꯉꯛꯀꯨꯝꯕ ꯋꯥꯔꯛꯀꯨꯝꯕꯗꯤ ꯊꯔꯣ ꯑꯃꯗꯨꯅ ꯌꯥꯝ ꯄꯛꯆꯩ ꯁꯤꯗ ꯑꯩꯁꯨ ꯆꯨꯝꯅꯗꯤ ꯊꯣꯛꯈꯁꯨ ꯑꯁꯥꯗ ꯅꯪꯗꯤ ꯌꯥꯝ ꯆꯨꯅꯔꯦ ꯌꯥꯝ ꯄꯛꯆꯔꯦꯕ ꯑꯗꯨꯅꯅꯦ ꯂꯩꯐꯤꯗꯕꯤ ꯊꯤꯟꯕꯒꯨꯝ ꯊꯤꯜꯂꯒ ꯊꯝꯃꯤꯗꯣ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯕꯤꯗ ꯄꯛꯆꯕꯒꯤ ꯉꯁꯥꯏ ꯊꯝꯕꯥꯛꯇꯨ ꯍꯥꯏꯁꯤ ꯅꯦ ꯁ꯭ꯋꯥꯏꯗ ꯉꯥꯡꯊꯣꯛꯅꯔꯒ ꯆꯪꯉꯣ ꯆꯠꯂꯣ ꯀꯃꯦꯟꯇ ꯂꯧꯈꯠꯀꯦ ꯁꯥꯟꯇ ꯈꯨꯃꯨꯛꯆꯝ ꯕꯤꯂꯦꯟꯇꯤꯅꯥꯒ ꯁꯤꯁꯤꯂꯤꯀꯥꯒ ꯅꯣꯏ ꯑꯅꯤꯒꯤ ꯆꯤꯟꯗꯣ ꯈꯤꯇꯪ ꯀꯟꯃꯜꯂꯤ ꯈꯤꯇꯪ ꯁꯦꯝꯗꯣꯛꯄꯤꯌꯨ ꯁꯤꯁꯤꯂꯤꯀꯥ ꯕꯦꯁꯤꯟ ꯂꯧꯕ ꯆꯠꯈꯤ ꯍꯜꯂꯛꯑꯒ ꯄꯨꯟꯅ ꯇꯩꯃꯤꯟꯅꯔꯒ ꯊꯣꯠ ꯂꯥꯎꯍꯜꯂꯒꯦ ꯀꯩꯝ ꯋꯥꯕꯤꯔꯨꯅꯨ ꯃꯊꯪꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯃꯦꯟꯅꯤ ꯌꯥꯝꯁꯨ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯁꯨ ꯀꯣꯛ ꯃꯥꯟꯅꯕ ꯃꯥꯟꯅꯕ ꯁꯛꯇꯥꯃꯤꯟꯅꯩ ꯑꯗꯨꯗꯤ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯖꯤꯅꯥꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯀꯩꯅꯣ ꯀꯃꯦꯟꯗ ꯀꯩ ꯍꯥꯏꯔꯤꯅꯣꯗꯨꯗꯤ ꯍꯥꯏꯔꯝꯃꯨꯗꯅ ꯉꯥꯡꯕ ꯐꯪꯗ꯭ꯔꯁꯨ ꯀꯩ ꯍꯥꯏꯔꯤꯅꯣꯗꯣ ꯈꯪꯍꯧꯒꯦ ꯀꯃꯦꯟ ꯄꯥꯗ꯭ꯔꯤꯕꯣ ꯑꯩ ꯀꯃꯦꯟꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯃꯦꯟ ꯄꯥꯊꯣꯛꯄꯒ ꯂꯣꯏ ꯀꯥꯎꯔꯦ ꯄꯥꯈꯨꯝ ꯄꯤꯅꯤꯡꯃꯟꯗꯅ ꯖꯤꯅꯥ ꯋꯥꯍꯦꯡꯕꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯔꯦꯝ ꯃꯣꯏꯅ ꯀꯃꯦꯟ ꯄꯤꯗ꯭ꯔꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯎꯔꯝꯂꯣꯏ ꯂꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯖꯤꯅꯥ ꯌꯥꯝ ꯆꯨꯝꯃꯤ ꯊꯦꯡꯀ꯭ꯌꯨ ꯁꯪꯉꯨ ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯀꯃꯦꯟꯁꯨ ꯅꯪꯅ ꯄꯥꯕ ꯄꯥꯎꯈꯨꯝꯁꯨ ꯅꯪꯅ ꯄꯤꯕ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯤꯁꯤꯕꯨ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯅꯕ ꯐꯝꯃꯤꯔꯣ ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯤꯁꯤ ꯀꯨꯏꯔꯕꯅꯦ ꯑꯗꯨꯗ ꯃꯁꯥ ꯃꯎ ꯈꯔ ꯐꯕꯁꯤꯗ ꯍꯥꯏꯕꯤꯗ꯭ꯔꯕ ꯄꯥꯎꯈꯨꯝ ꯄꯤꯔꯣꯗꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯥꯡꯕ ꯍꯧꯗꯅ ꯑꯩꯈꯣꯏ ꯀꯃꯥꯏ ꯃꯈꯥ ꯇꯥꯔꯛꯇꯣꯏꯅꯣ ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯉꯥꯡꯕ ꯍꯧꯗꯉꯩ ꯅꯆꯤꯟ ꯃꯌꯥꯝꯗ ꯖꯧ ꯅꯪ ꯍꯣꯔꯦꯟ ꯃꯇꯥꯡ ꯌꯥꯝ ꯉꯥꯡꯕ ꯁꯛꯄ ꯍꯩꯕꯒꯤ ꯃꯑꯣꯡꯗ
Jina, what are they? Jina gi ba khun piram dai da mari ture yana ba khra thokre. Miyo ba se mina kitang afaba tang khalak ba. Mina kitang mayam na sak khang ba horok ba. Mina ga fajaba wa haina ga kitang thagat pira ba. Kalak mi hoba mayam sina amuk to ba pik thali. Kak thingai raga yegai do gi ngakta. Mayam su hena khangbira mani. Khangdaba singduna khangdana dom layo. Jina na haibiragli wa fam se yam chumba wa fam. Ibisi kakparo haraga edagi jet fo pawa imo ni maisi. Kadang di lingra ba. Jina iga mesida mayam na kay keno khara haining bado mayam puna dami na si ahan besdi Thomas laksege. Jina sahi kya sugre kai dino Mas, control. sorry Jina Jina gi wai singse tabada du ki mate pakhal nungai je kari wai haraga adom mi thongoi belen ga do khangde adu ki mate mungsi je Mathang sidi jen ferdam laksege. Hai Jina ge mafam se kapam amata yaude. Akusu ko bi menu se kaidawra leidona khambada yam wai. Pam thoga video number su yade. On tho ana leikhaba. Adudagidi miriam mayam singsigi comment su buda akhoi jai ko haradana miriam singsi mayangi hospital on thoke video thagani ya leite airaga tawkhibani da noina comment piramdraba ngasi phawba video amta thagalamna mapan thoga video number yadrabanina sumang machi mangon machi sangoi machi yam naina number yare Hoy. Dalongang ba hitabagi fukiba mayam do hadakti fubangang ba khara hanta daw man. Khare improve rin hoy.